nungai tamu thodu oma koi tamo mi manu korabu tamo sonamni anu shiba yambani koi collector koi wangang ni na basingi marakta yamna mukeli soiba sagi yamna maribak muzati amadi kunai gi damakta chumba sengba yamna ngangan ba haitare ko dung ba yambani anu mutam chadana yam singarang mak koi mayam martagi koi thadok lairumnenda koi ingchina lena bagi koi kunduma koi thomjeba duma tawjari loina magi ingmanungi awaba su ai samki site gi su ai awaba su gajari ha duma thomjara kanda ai tamosonam nigi chang shuri kuya da ingchina lena bagi dama patna tawjari ha thomjage aham round aduga maroi bang asigi huelan paugi asigi lirina lokot piriba su ke mamasung german road ki mayokta khamthengna saunare police naga coordination committee na matam gakter na bi thingre ha bang asigi headline da phone si ayama paper khudi motor na phone yamna aikoi sanga express da gakti khoi gi am chong na khoi dum phone gi ko huelan paugi phone gi aduga khoi pona phone phone gi ato paper na phone haji khoi na kumna yengba yari si khoi gi full hints naga coordination committee na matam gakter na bi thingmi khong chung lai si si kari gi no kai do gi chung lai no then amana naga gi chunau chung ngasi sigi step lori si kai gin ha basi koi hangana yeng yari hetare ko hangana yeng matam da khoi gi me gi tarik ahum 2023 gi horkiba dugumba ki terrorism gi lan jinga si koi loirabra ha basi question amani ko lan loikrabra peace oirabra ha basi miyam hangna ba dugumba question amani aduga ai gi mota di mase lan loidri ko aduga hoi nomai ka pa khare lepe haina peace la ena mayam pa haina buduna amani aduga peace labra ha buduma di taseng nai koi adu dum hanga mo oiri ko koi chatukashin yadriba free movement yadriba amga changnaba yadriba natraga nang sai unaba yanadriba ki phim leibi si takai phadane koi peace leire habadu madi koi adu sum langani ena thamjage ko lureba point namadi nagagi sinausna ngasi maruina taliba demand sing manunda koi german road amadi koi kaidare koi tiger road tholapasi matang yam chawba is kanam oiri adu manunda sukem hangbiar ha pasutuni ko ate to padung di magi napsagi cheng phangba phangdaba du da whatever issue myam lekre ko main issues gi manunda issue daga maru mayam gi issues ni manunda maru ba khwai chawani yauri si ken haidar ga di hajiki tiger road ka general road ka ko masina thole ba effect no je effective si tasingna chuchampur da gina kangpok bibok lakna labi sema matamda aikhoi gi apikpa khoi konogi khoi bisnu khoi phurkhara haitare ko nagas gi phur macha khoi phurusing power lakko du gum khun mate khara yaw gi mami matari si kai gum nagas gi ya ba yaw dana na traga nang sai khana hodana madu lambi sem ko du mo most welcome tawi ko nagas ju mamang gi paper da kun uzar matamda lambi sem ba du di most welcome ni ko miyang gi ni yam khongthang ni tabu lambi sem na ba apa khongthang ni hai na su lambi sem ko do du gi marumda kari gum khara aron khara pura lago madi madu di yabang mo haibne aron si kaino hairaga di haji lai si kudam moina tiger road si kana thon mono kana gi maming de yab laguno government ya pibra center madi manipur lenga na masi tiger road si ya pibra tiger road haiba tiger road en tholi ni pa si maming si oiba ya pibra german road haiba ni pa si german ni pa si kana no hui si ma si kana no duna magi maming lawra labi thola ko se mase ya pibra haiba si masi question mo oiri bu ko aduna manipur lenga amadi center lenga na masi hekta maming si khoina harag lejeram ba history dagi khoina thoning ma thonba toning ma tawba ko ohening ma mo ko ohenba ko haju kudamai na manipur thoiba may 3rd dagina may 3rd 2023 dagina ngasi ba thole ba issue jingi manungda khwai chawba moina sakale bi issue je khogi se kangpok bi khatang haidara sorry kan kangbai khatang haidara kan da leiba chuchampur sangma lambi da leiba magi centenary gate na ma sariba 1917 1919 thariba anglo ki war gi main gate to adugi centenary gate to da ekhoi maitei singna mai tharam ne habagi ba magi propaganda amus tawar lei ni ba handiko adugumba centenary gate to 1917 1919 gi leiba anglo ki